Hauzek Sanabagi Pauda, Kungamapan Suba Senior Women's National Championship for Rajmata Jijawai Trophy da Manipur gi ahan belik match hayang sanaragani. All India Football Federation gi mideng makhada Chhattisgarh gi Narayanpur da laiba Ramkrishna Mission Ashram ground da Sanagadauriba Championship asigi final round da India gi tongan ba mafam singdagi lakpa team tarana group ani thokna khaidoktuna lamba tawnagani. Championship asigi Group A da Manipur, Tamil Nadu, Jharkhand, Maharashtra amadi Odisha, Group B da Haryana, West Bengal, Punjab, Railways amasung Sikkim na Group League match sing da lamba tawnagani. Group ani asidagi makok thongba team ani na semi-final da lamba tawnagadauri. English Singamaga Marifutara Mathoida Manipur na Yumbu Oiduna Sanaba Haukiba Championship Basida Manipur na Hauzik Fawada Kungani Thoirak winner Aduga Marirak runners up Taduna Senior Women's Football Masana da Puari Masembangamli Championship Basida Manipur Yahan Balikta Maharashtra ga December Taragani Thoida Ani Shubal League na December Taraga Marida Orishaga Ahum Subal League na Jharkhand ga December Taraga Tarukta Sanaraba Matung December Taraga Nipanda Aroiba League match oina Tamil Nadu ga Lambatheng nagani.